Kangpokpi district ki Leimakong police station ki manung chana leiba Konsakhul da thangnana leiriba kuki khul singi marakta lamgi wahogda nauhonana muknabagi thogdokta Konsakhul gi village chief amadi chairman Yaona Khunja kaya Phurakpadagi Rims hospital da Laikannakhre thogdok aduda kuki singna fubadagi soklaba Konsakhul village ki chief Emson Abonmai chahi yangkai ga manga apokpa leikhidraba Lempu Abonmai amasung village chairman Adam Dirinamai chahi nifuga manga apokpagi mingna Tombo Dirinamai gi hakchangi fibam kaya da sokpadagi Rims hospital da Laikatnari atopa kharana Khurkhul PHC da pukhatuna layengki haidi SKTV news na fangba pawda khana chainabagi thogdok asi ngasi numit yungba pung 12 rom taba adwaida thokibani haidi Konsakhul gi Khunja singna Konsakhul amasung Faijang Beles ki marakta leiba sarukta yumfam thonanaba leipak potuna semlingaida Lailon Baifai Kuki Beles Harautel Kuki Khul Amadi Faijang Kuki Beles Yaona akoibada leiriba Kuki Beles ki Khunja sing khutlai matik chana paiduna laklaga makhoigi lanmi ni haiduna fuba horakpani haidi thogdok adugi paw hek fangbaga security force sing changsinduna asokpa sing adu Leimakong arm headquarter fauba puthoraklaba matung Khunja singna Rims hospital da amuk pukhalaktuna Laikatnari ningsing bayabadi Konsakhul village amasung Lailong Baifai Kuki Beles ki marakta ngaihak leitana lamgi wahogda khana chainabagi thogdok thoktuna leikibani Rims Laikatnari ba Konsakhul gi asokpa sing asi kokomi gi convener kurai jama thobana luchingba mihit kangbu amana hakthengna ne yangsinki Nakalamoromda asokpa singbu yangsinba lakiba Rongmai Naga Council Imphal gi vice chairman Athon Gangmai na paumi singda fongdok rakpada Wakal khantaba ngamdaba amagi matogumna kuki furup singna itattattana khuttaraktuna laman khumbagi fibam da laklagadi pamdaba achoba lanjau ama thoklakpa yabagi fibam da lakani haiki Masisi itha thajadna Konsakhunda koi kuki senau singna koi lengmai khungi chief amadi moigi chairman da khutha bigna hojo hostanda yam kanna naraga lei masi koi Rongmai Naga Council gi saitigi kadman tawi maramdi handak ke koi metaiga kukiya si irang thokpa sida handak si kai inta batap thab sala kadran myang kan khallamani adubu itha thajadna ngasi sumaina kari maramdi gno koi sena khandraga so koi marakta irang sano thokpiya ba mongda sumaina koi nagagi marom pari senau sing Khunja sing da sumaina fuiba se koi Rongmai Naga Council na yaring de pende masi sugum masi tawigno haibase koi kuki senau sing da koi wafam je thamjabani